August 13 Faoba Da E-Kyc Toudaba consumer Singna Lpg gas Fanglaroi. Hauzik matam sigi oina atopa mafamda sijanabagumna piklabasu manipuri yumthong ayambagi miyoi singi nomagi punsida tangai fadana changdaba yadraba maruiba energy ki source amasu oiriba liquefied petroleum gas na sing sijanariba asigi card holder singi masing lak tereka lising kun chonga nifuni haina pauchi asina domestic LPG ki matangda chathava investigation amadagi fanglapa report na hairi report asigi matung ina government of India na pirakpa instruction amagi matung ina domestic LPG card holder khudimagna biometric Aadhaar authentication gi thabagasi sungsoi soidina tawba mathautai hairi Thabagasi Manipur Khaktagi Natana Laibakasigi Mafam Pumnamakta Pangthok Naraklibani Haina Supali Manipur ki oina pirakpa instruction matungina LPG card holder Singna Lakliba Tha Asigi Tarataruk Faubagi Manungda Hairiba Tangai Fadaba biometric Aadhaar authentication asi tahodrabadi Laingakna consumer aduda Makhatana domestic LPG cylinder Fanglaktaba Yabagi Oithokpa Leiramli Report asigi matungina hai E-Kyc asi government na Aramba Maungda natraga multiple connections sing masak khangdoknaba lokalapa khongthangni matam chana E-Kyc tahoraba domestic LPG card holder singdi lengangna pirakliba subsidy adusu makhatana fangkhigani E-Kyc tahodaba domestic LPG card holder singdi makoina chakthong gas asi mathau tare haiduna book tobagi makal ama oiriba mari reinaba singna miskol piraklabasu chatlaroi makoina LPG fange hairabasu commercial oiba mamalda fangnagani hainasu thengnare LPG asi haujiki matam asigi miyamgi nungtigi punsida changdaba yadraba yamna maru oiba pochak ama oiraklabani matam amada Manipurda chak thongbada chai yauna amasung yaudana santhi saraga charu ikuna chingba sijanaduna amasung maitar natraga horai makup natragana waikupna wainamna chingba sem saduna LPG gi mahut silami sel thu marang kaiba imungdana kerosene gi stove amadi sengna chingba sijanarami ngasidi matamgi matungina yumthong khudingda LPG asi cooking fuel oina sijanaraklabani laikai amada chak yauba thorum ama pangthorakpada Faoba singi mahutta LPG cylinder sing sijanaba yauraklabani Singamadi atai potlam singna mai thaduna chak thongbada thorakpa maikhuna hakchangda sohanbagi wafumsu tongana leiribani LPG asidi indoor air pollution hanthabada su mateng pangbaga loinana aikhoigi akoibada leiriba umangbu degradation tawbagi changsu hantahali Maramasina hojik Manipur gi oina leiriba domestic LPG card holder lak tare lising kunga chonga ga nifu gi manungda chada humra tare romgi changdi bathau tariba E-Kyc asi pangthokle Pangthohawdaba singna tha asigi tarataruk faubagi manungda thabak asi tahodrabadi makhatana domestic LPG cylinder gi khuthangda gas makhalasi fangdaba yabagi oithokpa lakadori